मैम अखोई सोसाइटी से मी से लेबजानीको नसीगी वारी से ngakpa wari mak oigani habagi thajaba lei kamaina ngaktoina habada koigi kanagumba mana kanagumda nungsiri na khalase ado luhungje na haiba matamda yaraktabagi hatu umdoini si wari sibu kamaina nga oidoino ado ngasigi wari se ado makne luhungje haibagi yadabagi damakta hatlambagi wari oigadoini wari se kamaina tawgi habada मैम पुना खंगमिनसे मैम पुना तामिनसे 25 जुलाई 2024 की अयुक ने नुमितो नुपी अमा मागी ऑफिस तगी सुटी लौरगा मागी मरुप अमगी मनाक्ता लाखी मागी इमुंग नदी नुपी से नुंगथांग ताद्रिंगै युमदा हंजरा असनी येदना खनगिबनी अदुबु सुम थेंगजला अफावदा नुपी से मयुम हलखिदे अदुना मखोइसु मागी मरुप मपांगसिंगदा कॉल तौदुना हंगनबा तौरमकी मखोइनदी खंगबा नतेब मखोइगी मचादु खरा लापना मफम अमदा अरोइबा सोर होंदुना खांगली हाइबा खंगलमदे असुमना तौरबगी मरम करिगिनो सही कुनिथोई सुरबी नुपी अदुगा कनागा अदु थीना यानदबा लैबना अदुगी फिबम यौरलिबनो मरुओइना अखोइ मणिपुरगी मपानदा असिगुमलबा नुपीदा चथबा क्राइम कया अमा थोकलकली मसी अखोइगी कंगलै पाकदासु थोक्तबा नत्ते अदुबु अदोमदा तौरिबा क्राइम सिंगदुदी अदुकी मतिक यामक्रे अदुना मखोइगी वारिसि तारगा अखोइगी इमा इबेलसिंग इचे इचलसिंग नुपा नुपीसिंगसु वखलौसिंग ओइथोकनबा हाइदना इंडियादा थोकपा केस सिंगी मतांगदा नैनजरकपने नसिगी केस सि कमाइना तौबा वारीदागी हौखिबा हाइबा पुन्ना खंगमिनसे अदुदी मतम थिंथबा तौदना वारिसे थामिनरसे चही कुनिथोई सुरबी इचम चमना हिंजाबी मुंबईगी उरान हारिबा जगह सिदा लैबा नुपी अमखतनी कोइद्री महाकना ग्रेजुएशन लोइसनखिबा ग्रेजुएशन लोयरगा महाक वेलापुरगी कॉल सेंटर अमदा थबक तौरगा लैबनी मागी नुक्तिगी तौबा रूटीन चप मानै अयुक्ता थबक्की दमक्ता थोगलाक्लगा ट्रेन तोंगदुना चटलानी अदुगा नुंगधांगदा अमुक हलक्लानी मसिनी महाकना थबक चटपगी दमक्ता नुक्तिगी ट्रैवल तौबगी मवंगसे अदुबु 25 जुलाई सिददी ऑफिस कानिंगबा फावखिदेबा अदुदुना सुटी लौथोअमनगा पुंग 10 मखाय अदवाइदा मागी मरुक्की मयुमदा लाखिबनी मयुमदसु नुंगधांग ताद्रिंगै सोइदना हलकनी हाइरमले हारगा लाखिबनी मागी मरुक्तुगा उनरुबु मतुंगदसु कुमारी वारी कया अमा सानखिबनी तसेंगना महाक मतम खरनिगी ममांगदगी वखल वारमखि टेंशन खरा लेरमी अदुना थबक्तो निमित्तुमा पोथारगे हायरगा मागी मरुक्का उनबा लाखिबनी मखोइगी वारी खरा सारगा खरा कोइथु उरबा मतुंगदा मयुमदा हन्नबा हायदना पुंग अनि ताबा अदवाइदा थोलखि अदुबु लाइबक थिबदी महाक मयुम यौबा ngamkhide sum thengzal afawda machaduna mayumda halaktabada karigumba amadi thoklamlani haidana khanki maramdi phone tawraga su hairakti loinana phone tawrasu pau phaunaba ngamkhide koitharagadi afaba oiroi haidana yam thuna anakpada leiba police station amada complaint file toke sagol sen numitani kumarina halakhida irai numit yora fawda police na mahak puthi bangamkhide अदुबु निमित इनिगी मतुंगददी हारिबा केस सिगी मतंगदा पाव अमा पिरखि तांग 19 पुंग अनि ताबा अदवाइदा पुलिस स्टेशन दा कॉल अमा लाखि कॉल दुदा मसक खंगदबा मिसक्तुना पुलिस टीम याम थुना युरानगी रेलवे स्टेशन दा लाकनबा खंगलखि नाहक्तंगी मतुंगदा पुलिस ना मफम अदुदा चत्तुना येंगलुबा मतमदा मखोइना खलुदबा मियोय ओरमखि रेलवे स्टेशन दुगी मनिंगदा नुपी अमगी हकचांग तादुना लेरमखि लोइनाना मसादुसु इना कोइतै तैरगा सुलेरमखि नबीदुगी मसक्सु लौसन मंगमनमदे मरमदी अदवाइगी हुइसिंग हाइबा तारे खरसु चादुना लेरमखि थौदोक्तुगी मतांगदा खंगबा मतुंगदा पुलिसना ngaraang nahanदा नुपी अमा मांगखिबदुगी कंप्लेंट तौरमखिबनी हाइदना निंगसिंगलखि मखोइना चेक तौबदसु सिरिबा नुपीदुगा मांखरे हाइरिबा नुपीदुगा अनिगी फिबमदो का हेना मानबा ओइखि कुमारीगी इमुंगसु कौरगा हकचांग अदुबु मसक खंगब्रा हाइदना यंगखि अदुबु मखोइना हकचांगदु उबददी मसा पुंबा थकत्की हाइबा तारे वांगांगबा फावदा थोखिदे अमुके हेना थमोय कायबा म ओइखिबदी असीबा हकचांग अदुदा हइबा टैटू अदु उरुबदनी मदु उबदा मखोयगी मचादो ताइबंग पान सिदा लैत्रे हाइबसु खंजरखि अदुबु हंगनिंगिबा वाहंगदी नपी मचादुगी अदुगुमबा फिबम कनाना ताहलमले मागी करी असोयबा लैबगिनो हाइबसिनी मसिगी मखा ताबददी याम थुना पुलिसना थिजनबा होखि मदुदा मखोयसु खंगले मदुदी कुमारी मागी मरुक्का उनबा चटखिबनी अदुगा पुंग अनि अदवाइदा थोगलखरे हाइब मागी फोन दुसु कदाय कदायदा चटलुबा हाइबदुसु ये हेना ट्रेस तौरुबदा नुपीदुगी लोकेशन दा महाक पुंग अनिगा
minute ꯑꯩꯈꯣꯏꯒꯤ 14 ꯆꯠꯄ ꯃꯇꯝꯗ ꯌꯨꯔꯥꯟꯒꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯍꯥꯏꯕ ꯈꯪꯉꯤ ꯂꯣꯀꯦꯁꯟ ꯐꯪꯉꯕꯅꯤꯅ ꯃꯈꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ CCTV ꯐꯨꯇꯦꯖ ꯆꯦꯛꯁꯨ ꯇꯧꯕ ꯆꯠꯂꯨꯏ ꯀ꯭ꯂꯨ ꯐꯪꯉꯕꯗꯤ ꯍꯥꯏꯗꯅ ꯃꯗꯨꯗ ꯃꯈꯣꯏꯅ ꯀꯨꯃꯥꯔꯤꯕꯨ ꯄꯨꯡ 2 ꯈꯔ ꯍꯦꯟꯕ ꯑꯗꯨꯋꯥꯏꯗ ꯌꯨꯔꯥꯟ ꯃꯥꯔꯀꯦꯠ ꯔꯣꯝꯗ ꯆꯠꯈꯤꯕ ꯎꯈꯤ ꯑꯍꯥꯟꯕꯗ ꯐꯨꯇꯦꯖꯇꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯉꯕꯗ ꯑꯩꯈꯣꯏꯒꯤ ꯀꯨꯃꯥꯔꯤꯅ ꯚꯤꯗꯤꯑꯣꯗꯨꯗ ꯀꯦꯃꯦꯔꯥꯗꯣ ꯂꯥꯟꯈ꯭ꯔꯕ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯆꯠꯈꯤꯕ ꯎꯈꯤ ꯅꯨꯄꯥꯗꯣ ꯀꯨꯃꯥꯔꯤꯕꯨ ꯍꯥꯠꯄ ꯁꯁꯄꯦꯛꯇꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯨꯄꯥꯗꯨ ꯀꯨꯃꯥꯔꯤꯒꯤ ꯏꯃꯨꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯃꯤꯡ ꯄꯟꯈꯤꯕ ꯅꯨꯄꯥꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯑꯣꯏꯅ ꯄꯨꯂꯤꯁꯅ ꯀꯨꯃꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯀꯅꯥꯗ ꯆꯤꯡꯅꯕ ꯂꯩ ꯀꯅꯥꯅ ꯍꯥꯠꯄ ꯃꯥꯜꯂꯤ ꯀꯨꯃꯥꯔꯤꯒꯤ ꯌꯦꯛꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯗ ꯃꯃꯤꯡ ꯑꯃꯈꯛꯇ ꯃꯈꯣꯏꯅ ꯇꯠꯇꯅ ꯄꯜꯂꯤ ꯗꯥꯋꯠ ꯍꯥꯏꯕ ꯃꯤꯡꯁꯤ ꯑꯗꯨꯃꯛ ꯄꯜꯂꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏ ꯃꯁꯤꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ 2019ꯗ ꯀꯨꯃꯥꯔꯤꯅ ꯆꯍꯤ 18 ꯁꯨꯕꯗ ꯉꯥꯏꯔꯤꯉꯩ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯅ ꯄꯨꯂꯤꯁꯇ ꯄꯣꯁꯀꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯅꯨꯄꯥꯁꯤꯅ ꯀꯨꯃꯥꯔꯤꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯦꯔꯥꯁ ꯇꯧꯈꯤ ꯃꯤꯁꯛꯇꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯥꯋꯠ ꯁꯦꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅꯤ ꯅꯨꯄꯥꯁꯤ ꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯎꯄꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯒꯤ ꯖꯦꯜꯗꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯊꯥ ꯈꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯨꯂꯤꯁꯅꯁꯨ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯃ ꯈꯪꯂꯕꯅꯤꯅ ꯗꯥꯋꯠꯅ ꯃꯇꯝ ꯑꯗꯨꯗ ꯖꯦꯜꯗ ꯂꯩꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯁꯣꯏꯗꯅ ꯄꯣꯛꯑꯝꯒꯅꯤ ꯑꯗꯨꯅ ꯀꯨꯃꯥꯔꯤꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯁꯤꯛꯅꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯗꯣ ꯁꯨꯝ ꯑꯣꯏꯕ ꯌꯥꯕꯗꯨ ꯈꯟꯅꯕꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯗꯥꯋꯠꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯂꯤꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁꯁꯨ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯕ ꯌꯥꯕ ꯏꯕꯤꯗꯦꯟꯁ ꯊꯤꯖꯤꯟꯕ ꯈꯣꯝꯖꯤꯟꯕ ꯍꯧꯈꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯍꯧꯏ ꯃꯗꯨꯗ 25ꯀꯤ ꯄꯨꯡ 2 ꯍꯦꯟꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯗꯥꯋꯠꯀꯤ ꯂꯣꯀꯦꯁꯟꯁꯨ ꯀꯨꯃꯥꯔꯤꯒꯤ ꯐꯪꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯪꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ CCTV ꯐꯨꯇꯦꯖꯇ ꯎꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯗꯥꯋꯠꯅꯤ ꯍꯥꯏꯕꯅꯤ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯗꯦꯠ 24ꯗꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯗꯥꯋꯠ ꯑꯃꯗꯤ ꯀꯨꯃꯥꯔꯤꯒꯤ ꯐꯣꯟ ꯂꯣꯀꯦꯁꯟ ꯃꯐꯝ ꯑꯃꯗ ꯄꯨꯜꯂꯝꯕ ꯎꯈꯤ ꯃꯁꯤꯅ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯍꯜꯂꯤ ꯀꯣꯜ ꯔꯦꯀꯣꯔꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤꯗꯨ 2019ꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯒꯁꯨ ꯂꯩꯔꯝꯈꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ 25 ꯖꯨꯂꯥꯏꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯀꯌꯥꯔꯛ ꯈꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯗꯥꯋꯠꯅ ꯍꯪꯉꯒ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯗꯥꯋꯠ ꯈꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯒꯁꯨ ꯀꯨꯃꯥꯔꯤꯒ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯅ ꯃꯣꯁꯤꯟ ꯀꯧꯔꯤ ꯄꯨꯂꯤꯁꯅꯁꯨ ꯃꯤꯁꯛ ꯑꯅꯤꯁꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄꯗꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯦꯟꯅ ꯂꯥꯏꯒꯗꯕ ꯊꯕꯛꯇꯤ ꯗꯥꯋꯠꯄꯨ ꯐꯥꯕ ꯍꯥꯏꯕꯁꯤꯅꯤ ꯗꯥꯋꯠꯁꯤ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯀꯔꯅꯥꯇꯀꯥꯗ ꯂꯩꯕ ꯑꯣꯏꯒꯗꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯔꯗꯔ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯊꯤꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯈꯤ ꯑꯗꯨꯕꯨ ꯗꯥꯋꯠꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯑꯃꯅ ꯗꯥꯋꯠꯄꯨ ꯄꯨꯂꯤꯁꯅ ꯊꯤꯔꯦ ꯈꯪꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯆꯞ ꯆꯥꯕꯤꯗꯨ ꯄꯨꯂꯤꯁꯇ ꯇꯥꯛꯂꯛꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ 30 ꯖꯨꯂꯥꯏꯗ ꯗꯥꯋꯠꯄꯨ ꯐꯥꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯄꯥꯎꯈꯨꯝ ꯗꯥꯋꯠꯇ ꯂꯩꯔꯕꯅꯤ ꯑꯃꯔꯣꯝꯗ ꯀꯨꯃꯥꯔꯤꯒ ꯅꯨꯄꯥꯁꯤꯒ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯒꯤ ꯃꯁꯛ ꯈꯪꯅꯔꯛꯏ ꯑꯗꯨꯒ ꯀ꯭ꯂꯥꯁ 10ꯗ ꯗꯥꯋꯠꯇꯤ ꯇꯣꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯅꯤꯁꯤꯗꯤ ꯑꯗꯨꯝ ꯏꯟ ꯀꯣꯟꯇꯦꯛꯇ ꯂꯩꯔꯛꯈꯤ आर्टिकल खरदना असुमना इरी कुमारी की मपाना ममांगदा दावत की मायोक्ता तौखिबा कंप्लेन अदु मोलेस्ट तौवे हाबगिदमक्तनी हायदना खरा अमदना अमुक मखोय अनिगी फ्रेंडशिप टू पामदबगी तौखिबनी हाय अदुबु अमबु ओइरो दावत जेल द मतम खरनी ति लेखि अदुगा थोगलकलगा कर्नाटकादा होंखिबनी ड्राइवर ओइना थबक तौबा हौरे हारिबु मतम सिददी अनिदो पाव फाउनबा उखिदे मतम खरा लेरगदी दावतना कुमारी दा हायरकी ममांग तौखिबा पुम्नमक्तो लानख्रे हायना हायबदगिदी अमुक हना पाव फाउनरखिबनी अदुबु कना अमतना मखोय अनिदो नुसनरिबा नत्रगना मरुप अमा ओइना तिनरिब्रा हायबदी अमत खंगबा नते अदुबु दावतना कुमारीबु यामना पामजै हायबदी खंगे महाक कुमारीदा ऑब्सेस ओइजै ममांगदा मोसिन कौबा नुपा अमसु पंजखिबदुनिको महाक्ति कुमारीगी मरुप अमनी करिगुम्बा मतमदा दावत मादी कुमारीगी मरक्ता खना चैनबा थोअगा कुमारीना ब्लॉक पिरक्पा मतमदा मोसिनगी फोन सिजनरगा कुमारीगा पाव फाउनेबा अदुननेबा कुमारीगी कॉल रिकॉर्डता मोसिन अदुम तोइना उखिबसु ममांगदसु यूरान स्टेशनदा दाउट क्यार लाखरे कुमारीगा उनबा अदुबु हंदक लाखपसिददी मागी इंटेंशन द तोंगाले 2 जुलाई दा महाक मुंबई दा यौरखि अदुगा कुमारी दा उनसी हादना 24 दा
ꯃꯇꯝꯁꯦ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏ ꯎꯅꯈꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯎꯅꯁꯦ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯄꯥꯝꯕ ꯀꯨꯃꯥꯔꯤꯗ ꯂꯩꯇꯕꯅ ꯃꯥꯒꯤ ꯃꯔꯨꯞꯀ ꯑꯣꯏꯅ ꯎꯅꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯥꯋꯠꯅ ꯃꯔꯩ ꯇꯧꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯏꯕꯥꯅꯤꯒꯤ ꯐꯣꯇꯣ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄꯁꯨ ꯊꯥꯒꯠꯈꯤ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯦꯛꯃꯦꯜꯁꯨ ꯇꯧꯔꯛꯈꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯗꯤ ꯐꯣꯇꯣꯁꯤ ꯁꯣꯏꯗꯅ ꯀꯛꯊꯠꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯈꯠꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯆꯠꯂꯨꯔꯒꯦ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯨꯔꯒꯦ ꯈꯟꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯗꯥꯋꯠꯇꯨ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛ ꯂꯥꯛꯈꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯑꯆꯤꯛꯄ ꯃꯐꯝꯗ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯈꯔꯗꯤ ꯌꯦꯠꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯥꯋꯠꯅ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯂꯨꯍꯣꯡꯉꯨꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯒꯗꯕꯗꯤ ꯅꯠꯇꯦ ꯀꯨꯃꯥꯔꯤꯅ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯃꯩ ꯍꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯗꯥꯋꯠꯅ ꯊꯥꯡ ꯁꯠꯇꯨꯅ ꯃꯥꯒꯤ ꯉꯛ ꯑꯃꯗꯤ ꯕꯦꯛꯇ ꯊꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯃꯍꯥꯛ ꯃꯇꯝ ꯊꯤꯟꯊꯕ ꯇꯧꯗꯅ ꯆꯦꯜꯂꯛꯈꯤ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨꯁꯨ ꯐꯥꯔꯦ ꯃꯤ ꯑꯃꯒꯤ ꯃꯦꯟꯇꯦꯜꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯣꯛꯑꯕꯅꯣ ꯀꯃꯥꯏꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕꯅꯣ ꯉꯛꯇꯕ ꯉꯝꯗꯦ ꯃꯍꯥꯛ ꯗꯟꯗꯤꯗꯤ ꯁꯣꯏꯗꯅ ꯐꯪꯈꯤꯅꯤ ꯐꯪꯁꯨ ꯐꯪꯅꯤ ꯑꯔꯥꯟꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯩꯔꯥꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯃꯤꯅ ꯄꯥꯝꯗꯕ ꯊꯕꯛꯇ ꯍꯦꯛꯇ ꯇꯛꯁꯟꯕꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯌꯥꯗ꯭ꯔꯒ ꯌꯥꯗ꯭ꯔꯤ ꯑꯌꯥꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯂꯧꯅ ꯂꯩꯅꯗꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯑꯗꯣ ꯌꯥꯗꯕ ꯃꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯇꯧꯔꯒ ꯅꯪ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯒ ꯑꯗꯨ ꯇꯧꯁꯜꯂ ꯇꯧꯕꯗꯨꯗꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒꯤ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯝꯖꯒꯦ ꯃꯄꯥꯟ ꯂꯝꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯄꯨꯔꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯋꯥꯔꯤꯗꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯗꯤ ꯑꯆꯨꯝꯕꯗꯣ ꯂꯧꯁꯤꯟꯖꯦꯕ ꯑꯗꯨꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗꯨꯗꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯃꯁꯤ ꯍꯥꯏꯖꯕ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯐꯔꯦ